Hatara mari suraklaba lan asigi hek haurakpadagi ngasi faubada Manipurgi matangda Bharatki Prime Minister Narendra Modi na subnatagi wahi ama fauba haidana lereklaba matungda ngasi yamna ngakpa oina Parliament ki mifamda Manipurgi matangda mahaki oiba wafum khara phongdokhre. Hauzik chathariba Parliament ki manungchana ngasi Rajya Sabhada Prime Minister na thamkiba warolda matam amagi Manipurda oiramba phibam adu hauzikti oidre center amadi state anina punna toan ba kanglip sing stakeholder singa lepa leitana wari sanari loinana athubu matamda mahuksagi phibamda hanjilakna ba thabak paikhat pa leptre haina Prime Minister Modi na phongdokhi. Hauzik Paubada Kanglub Anigi Marakta Tokliba Irang Asiga Mari Lenena Miyoi Changwa Fagale FIR Lising Tara Matoi Hena Pankre Mahang Nahai Manipura Mahuk Sagum Iskun College Kanare Exam Sing Pangtok Padanatana Government Giloisang Kayasu Office Kanari Masigi Pibum Asi Yorak Nabahotna Bada Union Home Minister Amadi Union Minister of State for Home Namafam Adada Chatuna Pibum Yangsiloba Laikre Kanagumba Amatana Manipurgi Togdog Asida Maitak hajinbagi tabak chathabiganu pikraba state ama oiriba Manipurda mamangda palamba government gi matamda president rules tararak thumjinkhre adubu mahaki matamdagi di pumnamak adu thamba leitri ing kumjali singama chamapan marbudara humdoida asigumba kanglub anegi marakta chauna khana sunabagi thogdok thokpa leikre maramasina thogdok adubu amuk hanna thoroktanaba mahaki government kanna honari Manipurda hauzik thokleba ising isaugi matangda palladuna Prime Minister Narendra Modi na haikibada ngasimak National Disaster Response Force NDRF ki team ani Imphal da thumjinkhre asumna makhatana center amadi state kanaknaba mari thamnaduna leiri hainasu Narendra Modi na phongdokhi. Ising isaugi awaba mayok nariba singjamagi akoiba mafam singda Minister Birena Hakthengna chatuna yengsankre sahi asigi oina yamna tenba matamda anirak subo oina thokliba ising isau asida doctor ama yauna miyoi ani leikidre haina Minister na phongdokhibaga loinana isau asi thengnana balenga ki maikidegi araiba machinery amadi security persons sing puthoktuna hotnari Birena makhatana phongdokhibada Manipurda thokliba isau asida center lengakna su ahanba Midyeng Sangli NDRF ki team tharakre hauzik SDRF State Force amadi paramilitary force singna ising isauna sohalaba mafam singda sangsinduna mi kanba amadi mateng pangbagi thabak sing leptana adumuk chathari Nongmanini Nongsu rakpa yabana lengakna su section tharang lakhatki miyamna su mikup nahum singna leibiu isaw asina maram oiraduna leikidraba miyai ani adu sanapati dagini amana doctor ni masagi duty chaluraga halakpagi lambida singdagi lainang yauna leibak kintharakpagi thogdokta leikidabani amana ising ireina senthakibani isaw asibu mayoknana bohonnabada laikai lakagi miyamna lauriba thogdang sing lengaki makedagi thagattaba ngamloi haina phongdokhi. Lakadoriba numit marini asida Manipur yauna awang nongpok lamdamda makhatana akanba Nongsu gani haiduna Indian Meteorological Department IMD na phongdokhre IMD gi matung ina Rajasthan Haryana Punjab tasu nong tagani Southwest monsoon na leibak asigi mafam ayambada matam yaudringaida nong ka hena chubagi chaitheng piri leibak asigi awang nongchup amadi mayai thangba sarukta lakadoriba numit marini asida akhak arau yauna mayai oirafna nong chugani Punjab Haryana Uttarakhand Gujarat Himachal Pradesh Delhi Uttar Pradesh Rajasthan Chhattisgarh amadi Madhya Pradesh tasu ngasi nong kana chugani haiduna phongdokle Zariba sahi asigi metha loisalakpada saukiba ising isaugi awaba koktringaida haukiba ningthokaba numittagi nong leptana chubana maram oiraga Manipurgi maru oiba turel ayambagi ising patharakpa amadi turel launam balkaibadagi ising isau amuk hanna mayoknaduna yum kaya ising thumjinkhre Manipurgi maru oiba district sing haibadi Imphal East West Thawbal Bishampur Kangpokpi amadi Sanapatigi maru oiba turel ayamba haujiksu mipainingai oina ising imai hengalakli North Awasi amadi Khuyathongda ngarang numidang ising pathokhraba matungda singjamai oinam thingel yauna toan ba turel singi imai paktoktuna yum kaya ising isau mayok nare loinana Basikhong Kongba Irong Waikhomapa turel launam balkaiduna ising isau mayok nari lengaki maikidagi Imphal turel Kongba turel il turel digi pathorokpa ising thingnanaba akanba mongda hotnari Imphal turel digi pathorokpa isingna singjamai gi mapam ayamba ising thumjinkhre